ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯂꯤꯛꯂꯨ ꯋꯥꯔꯤ ꯑꯗꯨꯒꯤ 8ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤ ꯈꯣꯝꯕ ꯑꯗꯨꯃꯛ ꯅꯧ ꯑꯗꯨ ꯄꯥꯏ ꯏꯃꯥꯏꯗꯕꯨ ꯍꯣꯜꯂꯤ ꯅꯤꯡꯉꯣꯜ ꯃꯉꯣꯜꯗ ꯌꯥꯋꯥ ꯀꯥꯡꯂꯕꯁꯨ ꯃꯉꯝꯖꯗ ꯂꯦꯝꯂꯩ ꯑꯃꯠꯇ ꯐꯥꯗꯤ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯉꯣꯜ ꯃꯐꯝꯗ ꯍꯥꯏꯔꯨꯔꯕꯁꯨ ꯏꯀꯥꯏꯈꯤꯅꯤ ꯈꯟ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯤ ꯂꯩꯁꯅꯥ ꯅꯤꯡꯊꯤꯖꯅ ꯂꯥꯛꯈꯤꯕ ꯆꯦꯡꯂꯧ ꯁꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯏꯃꯛ ꯃꯛꯁꯤꯟꯈ꯭ꯔꯦ ꯃꯊꯃꯣꯏꯗ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯐꯥꯎꯔꯔꯤ ꯉꯥꯏꯍꯥꯛ ꯂꯦꯝꯂꯩ ꯉꯥ ꯏꯟ ꯑꯗꯨꯗ ꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯃꯅꯤ ꯈꯣꯝꯕ ꯅꯤꯡꯉꯣꯜ ꯃꯍꯥꯛꯄꯨ ꯌꯦꯡ ꯇꯞꯅ ꯌꯥꯋꯥ ꯆꯤꯡꯒꯣꯏꯅꯔꯛꯏ ꯃꯅꯤ ꯈꯣꯝꯕꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯒꯅꯨꯗ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯦꯝꯂꯩ ꯁꯔꯨꯛ ꯇꯝꯂꯝꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕ ꯑꯣꯏꯔꯤꯒꯅꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ ꯂꯩꯁꯅꯥ ꯇꯞꯅ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯌꯥꯋꯥꯗ ꯄꯥꯎꯈꯨꯝꯂꯛꯏ ꯂꯩꯁꯅꯥꯅ ꯍꯤꯊꯥꯡꯐꯝꯗꯒꯤ ꯏꯌꯥꯏ ꯑꯁꯤ ꯐꯥꯎꯕ ꯍꯪꯉꯦꯟ ꯄꯧꯔꯥꯕꯨ ꯊꯥ ꯑꯁꯨꯃꯛ ꯏꯟꯕꯨ ꯁꯣꯜꯂꯛꯄꯗ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇꯕꯨ ꯂꯛꯇꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯃꯍꯥꯛꯁꯨ ꯑꯗꯨꯛ ꯍꯛꯅ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯋꯥꯖꯕ ꯏꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯄꯥꯈꯪ ꯑꯣꯏꯕ ꯅꯍꯥꯛꯁꯨ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤꯒꯤ ꯅꯣꯡꯂꯦꯟꯁꯤꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯅꯪꯂꯤ ꯀꯔꯤ ꯅꯨꯡꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯍꯦꯛ ꯌꯧꯔꯤ ꯃꯅꯤ ꯈꯣꯝꯕꯅ ꯅꯤꯡꯉꯣꯜ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯤ ꯄꯥꯈꯪ ꯊꯃꯣꯏꯗ ꯀꯔꯤꯁꯨ ꯋꯥꯔꯧ ꯄꯨꯛꯂꯧꯕ ꯂꯩꯖꯔꯤ ꯑꯗꯨꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯄꯥꯈꯪ ꯑꯩꯒꯤꯗꯤ ꯏꯔꯥꯏꯕꯛ ꯐꯕ ꯑꯃꯅꯤ ꯂꯩꯁꯅꯥꯅ ꯀꯔꯝꯅ ꯃꯅꯤ ꯈꯣꯝꯕꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗꯕ ꯁꯛ ꯈꯪꯅꯗ꯭ꯔꯤꯕꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯅꯧ ꯅꯧꯅ ꯉꯁꯤꯒꯤ ꯅꯣꯡꯂꯦꯟ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯈꯪꯅꯕꯕꯨ ꯐꯪꯕꯁꯤꯅꯤꯗ ꯂꯩꯁꯅꯥ ꯌꯥꯋꯥ ꯃꯈꯥ ꯇꯥꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ ꯑꯗꯨꯃꯛ ꯏꯟ ꯑꯗꯨꯗꯤ ꯊꯥꯔꯤ ꯑꯗꯨ ꯐꯥꯎꯕ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯂꯛꯄ ꯉꯝꯗ꯭ꯔꯤ ꯂꯩꯁꯅꯥ ꯍꯤꯗꯣꯜ ꯑꯗꯨꯗ ꯂꯦꯞꯅ ꯅꯣꯡꯃꯗꯨ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯊꯟꯇ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯈꯟꯖꯩ ꯂꯩꯁꯅꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯃꯉꯥꯏꯔꯦ ꯀꯣꯛꯇꯣꯜ ꯅꯈꯤꯗꯧꯕ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯜ ꯌꯧꯕꯒ ꯉꯥꯐꯥ ꯀꯨꯝꯍꯩ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯑꯩꯗꯤ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯗ꯭ꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯂꯥꯡꯇꯛꯅꯩ ꯃꯊꯟꯗ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯜꯂꯤ ꯐꯨꯃꯪꯅꯔꯕ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯨꯔꯒ ꯏꯃꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ ꯌꯦꯡꯂꯨꯕ ꯃꯃꯤꯠ ꯑꯗꯨꯅ ꯎꯔꯨꯔꯤ ꯑꯇꯥꯎꯕ ꯐꯨꯝꯗꯤ ꯊꯛ ꯑꯗꯨ ꯄꯥꯂꯦꯝ ꯑꯃ ꯀꯗꯝꯅꯨꯒꯤ ꯉꯥꯐꯥꯁꯤꯡ ꯑꯗꯨ ꯐꯨꯝꯗꯤ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯈꯪ ꯃꯉꯣꯟꯗ ꯌꯦꯡ ꯃꯈꯨꯠ ꯑꯗꯨꯅ ꯐꯨꯝꯗꯤ ꯊꯛ ꯑꯗꯣꯝꯗ ꯊꯤꯟ ꯂꯩꯁꯅꯥ ꯌꯥꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯨꯡ ꯑꯁꯣꯝꯒꯤ ꯐꯨꯝꯗꯤ ꯑꯁꯤ ꯇꯝꯅ ꯑꯃꯨꯛꯇ ꯍꯤꯃꯥꯏꯗꯨ ꯁꯨꯝꯕꯤꯌꯨ ꯃꯅꯤ ꯈꯣꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯂꯩꯁꯅꯥꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯍꯤꯃꯥꯏꯗꯨ ꯁꯨꯝꯁꯤꯜꯂꯤ ꯐꯨꯝꯗꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯩꯁꯅꯥ ꯃꯕꯨꯛꯅꯤꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯤ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯒ ꯇꯞꯅ ꯈꯥꯝꯃꯤ ꯂꯩꯁꯅꯥꯅ ꯏꯕꯨꯡꯗꯤ ꯋꯥꯒꯩ ꯍꯤ ꯑꯁꯤ ꯇꯣꯡ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯂꯩꯕꯤꯔꯝꯃꯨ ꯅꯆꯜꯗꯤ ꯐꯨꯝꯗꯤ ꯊꯛ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯏꯟ ꯑꯁꯤꯕꯨ ꯊꯥꯔꯨꯒꯦ ꯅꯤꯡꯉꯣꯜ ꯑꯩꯅ ꯊꯥꯖꯕ ꯑꯃꯈꯛ ꯂꯩꯖꯩ ꯁꯣꯏꯗꯅ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯒꯅꯤꯌꯦ ꯄꯥꯈꯪ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯖꯤꯟꯕꯤꯒꯅꯨ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯀꯣꯛꯇꯣꯟꯅꯗ꯭ꯔꯤꯉꯩ ꯅꯆꯜ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯈꯤ ꯃꯅꯤ ꯈꯣꯝꯕꯅ ꯍꯣꯏ ꯆꯠꯆꯔꯨ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯕ ꯑꯣꯏꯌꯨꯀꯣ ꯂꯩꯁꯅꯥ ꯐꯨꯝꯗꯤ ꯊꯛ ꯑꯗꯨꯗ ꯄꯥꯛꯅ ꯆꯠꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯐꯨꯝꯗꯤ ꯑꯗꯨꯗꯒꯤ ꯃꯇꯦꯡ ꯂꯧꯗꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥ ꯀꯗꯝꯅꯨꯅ ꯐꯨꯝꯗꯤ ꯊꯛ ꯑꯗꯨꯗ ꯏꯟꯕꯨ ꯊꯥ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡ ꯂꯩꯁꯅꯥ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯗꯦ ꯋꯥꯡꯂꯦꯟ ꯃꯇꯝ ꯊꯦꯡꯈ꯭ꯔꯒꯅꯤ ꯈꯟ ꯈꯣꯡꯂꯩ ꯊꯨꯅ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯉꯔꯝ ꯐꯥꯕ ꯃꯄꯥ ꯑꯗꯨꯗ ꯏꯟ ꯑꯗꯨ ꯊꯥꯏ ꯆꯥꯟꯕꯤ ꯍꯩꯕ ꯄꯥꯂꯦꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯃꯆꯥ ꯃꯃꯣꯝꯅ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯐꯥꯔꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯋꯥꯖꯕꯗꯨ ꯎꯕꯤꯔꯗꯨꯅ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯂꯒꯤ ꯃꯄꯨꯔꯣꯏꯕ ꯁꯥꯌꯣꯟꯕꯒꯤ ꯃꯐꯝꯗ ꯌꯥꯋꯥ ꯍꯪꯒꯠꯆꯔꯨ ꯁꯥꯌꯣꯟꯕ ꯃꯥꯅꯁꯨ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯎꯕꯤꯔꯗꯨꯅ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯂꯒꯤ ꯅꯤꯡꯈ꯭ꯔꯤ ꯂꯩꯁꯅꯥ ꯃꯃꯤꯠ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯪꯒꯦꯟ ꯊꯥꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯑꯆꯧꯕ ꯑꯄꯤꯛꯄ ꯂꯦꯝꯂꯩ ꯉꯥꯌꯥꯝꯅ ꯃꯣꯡꯂꯤꯕ ꯆꯥꯔꯤꯕꯗꯨ ꯎꯔꯤ ꯃꯈꯨꯠ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯥꯏ ꯏꯟ ꯑꯗꯨ ꯆꯤꯡꯈꯠꯂꯤ ꯏꯟ ꯑꯗꯨꯗ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯂꯩꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯋꯥꯖꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯃꯐꯔꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯑꯗꯨ ꯈꯖꯤꯛꯇꯃꯛ ꯃꯉꯥꯏꯔꯕꯅꯤ ꯂꯩꯁꯅꯥ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯒꯤ ꯂꯦꯝꯂꯩ ꯉꯥ ꯂꯥꯛꯄꯗꯨꯗ ꯇꯣꯡꯒꯣꯜ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯌꯧꯈ꯭ꯔꯤ ꯁꯤꯡꯎ ꯃꯍꯥꯛꯀꯤ ꯊꯧꯗꯥ ꯑꯁꯤ ꯑꯉꯛꯄꯅꯤ ꯂꯦꯝꯂꯩ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡꯎ ꯃꯍꯥꯛꯀꯤ ꯊꯧꯗꯥꯕꯨ ꯂꯩꯁꯅꯥꯅ ꯍꯪꯒꯦꯟ ꯄꯧꯔꯥ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯆꯒꯨꯔꯨꯡꯅꯅ ꯃꯣꯡꯂꯨꯔꯤ ꯂꯩꯁꯅꯥ ꯃꯈꯨꯠ ꯑꯗꯨꯅ ꯊꯧꯔꯤ ꯑꯗꯨ ꯄꯥꯏ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯏꯟ ꯑꯗꯨ ꯁꯣꯡꯀꯠꯄꯗꯁꯨ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯂꯛꯂꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯇꯣꯡꯒꯣꯜ ꯑꯗꯨ ꯂꯦꯝꯂꯩ ꯉꯥꯅ ꯍꯧꯖꯤꯛꯇꯤ ꯄꯤꯛ ꯁꯣꯜꯂꯤ
คงเลยทุนเลยสนับตรงกอลอินนัดูปูดุนะปะขังมหักนี่หิทางหัวบามาฟุมาดูตามนั่นแหละปะขังมหักจงง่ายดุนอดุมักเลยเลยสนาตรงกอลปิดทันเลมในง่ายามปุรักปดาปะขังมหักที่คำเทงนักครีปะขังมหักที่งักษานะมาตาวดูเลยสนาขังดับดินาตีขังเลยสนาปะขังมหักกุยิงตับนะให้รักเลมมาฟังมาเสียไอ้กี่อิมากี่อินสิงพัมนี่เลมในง่ายามกายานมงมาฟังนี่เสียhausikti lemnai nga na tongkol si pik thalli wangel mahak su thing khragani ai khoi gi hi thang pham yau baga khuyau na khragani aduna pakhang na nau adu pai thuna yang hi thang pham adu tamna khon biro mani khomba ningol mahaki matawodu da kari hai gi dabnu hai ba khangdri himailo lai thorak tuna hi thang pham tamna kholai laisna ma phum adu thaduk lamda i mikupta phumdi adu amuk tang yengjera ashomdani hi thang phum adu da hi tara humdoi ri ma phum adu da hiroi single loina duna thongduna lairi wali basi mani khomagi hi adomak tamangai hiroi singi marakta khoire ma su yauri bani kalang mi ho saw khoire mani khoire mana kuma yadu bu sillang liba ahalladu di yawa kanglak lan khoire mana ipu ai khoi sungai pham thokpa adu kimatik ma khoi bu mangai ma khoi ani gi damak ta tara khunjami ya masina wa na ngai ga dabanati ma khoi ngai roisi kuma ya si ma kha sa tharasi kona yorak pa thok lagana thana khiba pungoi pungpham adu hendok na lakpagi ma khoi bi yahon re hairasi ahaladuna khumai ibungo sawat khinu mikup ama tangal lak pre yengisi masida lak tragana thoram ma kha si sa tharasi athoi en tanabagi mana piye badama khoi su yahon loroisi khoi re mana kaino dai pu madu hekte yabro ma khoi bu kana oidana I khoi na asu koi na ngai ga duriban wanglen pungpham adu dagi hendok pa yadi haibasu ma khoi ma sana khangjari khangna karigi nangna hi thang phamasi do holakti khoire magi wafam adu hiroi sing adu punna tari bani hiroi singi marakta khara amadi khoire magi wangang adu da yaning daba yaw do natti adu ma khoi gi marakta laisna gi mata khoina ulai masu yawi khoina ulai mana khoire ma bu ying yawa paume laklan khoina ulai mana ai khoina hana thunglabagi ma khoi bu ngai phum thokpa adu ngai bani numit asidi kokto nadri mikup khajigwa li haina khiba pungpham di numin asina kokto sapchan leiba haina khibani ipu makhoi wanglen adu fawba ngai khisi madu fawba laktrabadi thawra makha du sathabiyu khoire man nangdi se natani haidun misang sangli ba haidar khoina uleimana misang sangbagi wa natti adu asuma tawsi haibani kaino thana khiba pungpham adu ngaksi haibani khoire mana karigi pungpham Heroina ba khairaga makhoi ani di ithak irang da taw lemnai nga fabagi mahut nungsi isial bulang wangoi pungpham ase thengkhigani haiba khangda nungdaung nariba makhoi bu ai khoina kari ngai pham thoke khoina ulei mana itabu nungdam tv ni khan haijina makhai paksaraga ni ning laitonda saru pandi matagum pangai haiba pangsak sakpadudi towi ganu miya mamangni khara sulem na wa ngang matambiu ibungum na ijat laitana hingma miyoi do ita laisna di natte khoire mana nang swingon da singnaraba kai nungsit ki mamang thadunu mani khomon na wodu kanna holaduna lakpana hithang phamadu yausilakadawni madu bu khoina ulai man uraduna hairi ipu makhoi yaurakli nipaduna laina sanba haiduni wanglen pumham sab heksana yaur ida masidagi hendok labati makhoi bu ngai roi gi khallabani hi ado ningthini hithang phamadu da thanam laga makhoi ani kumtharai makhoi bu ngai dun leiram liba al ladu da yeng mani khomon hairi ipu wanglen matamasi khaji khuyang na saubi ganuko ahal laduna lao na khoi bu lak mayama sin ngairam libani mana fana jarakpa lemlai nga singa do tongol ga loina duna tara khula ki miyam mangda kenu na tham ahal ahung khang lemlai nga singa do masama ka loina duna kanani heli hayun kup thani yeng asum yeng lakpana mayam singa do taki nga yamna faba nga sak yama do laisnan ien helam al singa duna lemlai nga singa do kup na yeng laba matung athoi hengi kuma yadugi athoi bado Hiroi punna oiminariba mani khomba amadi laisna gani haidunu miya mamangda khangali athoiba oibagi makhoi taret chenja oi mana fi pidunu ikai khunni haujikti kuma yedu loiradunu mi kharadi mayumda hanakri laisna khoina ulaima ani di handri makhoi ani na pakhang ani gi manak tamna la khoina ulaima na yawa singoi nari ibung ani bu nasal singna tara sak langjariye madubu sabiko mani khomana isal sing Nabung khoi sa roigi mongba iran yai debo adumak hawai khragi khoina ulai mana tara sak sadan hankiba phate hairabadi mani khomana adugidi karisu tawroye aini ipuda hainaram nabani mora mana khoina ulai ma
pakhang ai di ningol na khoi na hai ba yawa du ya sen man adu ni pa sina sida tat pa makhaya da ba sida khoi na ulai ma masil adu da tapna laisna gi mana na pa da thangjil na sol pik ne yawa khara singoi na ruri laisna mani khoma bu yin tapna hai I ibung mong banaran yai de bu thoidok pa asin ba thabak laibi haudrabadi nasal sing na sinja langjari ba tara sagai na sibu saraga hanbi kho mani khomana isal sing na khoi na thong ma thela do pakhang ai kho shu yam na saning bani adu bu nga sidi wanglen mata ma sik khaji khudong sara ro ko na tanja saba amada isal sing khut pu yeng agi laisna na khudong saroi da bagi maram adu haibi ba khangan bi ba yaroidra akai ba oigadra mani khomana kaisubudi kaidida yum dalai khoramagi thabak amadi hawi madu yaudaba yaroidaba aina mafam asida tara sak saduna lai thoklabadi horen yum hanbada matam ase thiengkragani aduna hallage tawbani laisnan o laigi thabakti aruba oiramgani yaudaba yade hairabadi ni yaubirulo mani khomana adudi salti ai khoi amuk hankrage ko moramba mamit aduna khoinau laimada haifit yeng michi ado thak nauna khachili mangonda hana yengnu lairam laba khoina ulai mado pakhang maha ki michi yaduda ikai duna mamai dun non thakri mani khoma sulaisna mangona nokfe tawna yenglam laga mataw mora ambaga punna mayum tamna sakri laisna na yengnu le hawi mata na yengnu adum leibado khoina ulai mana uraduna mata da lakna raklam aduk munna yengli badubu ningol gi kari naralbu pakhang mahang huduna pukhiba yawkhrabagini laisna na nangsimako lao ashomda salasi asi haiduna makhoi ani saklel silli mamfam adu tamna sai ashomna thambal ngobi gi mayumdani sabu haibado sida leiri ataidi kari wa lebagi ima mangol da fanna leiba amai bi sakhi thonbi gi manakta chapu adu tham sakhi tonbina layau rini nangi se khara khaji kheklau thambal ngobina phagani ima thambal ngobi pra prap satna lay adu heklu heklak palai singado sakhi ton bidapi sakhi ton sulagi thoromadu pangthok na ningthi na semsai lai khoromada sangada polam sairam singado manaka thammi kharamana latol amada hapi maduda lai mita yerum asing bayawni latol aduda haplaga madu paya mana chena kiseli aduga sapu manu aduda hapchili sakhi ton kadai napuroi bado puthokuna masida phida ma thaduna phamalu thambal ngobi imungda sangduna mapuroi badu puthoraktuna phida ama tharga phamthali sakhi tona aina tawriba thawra masiga atai laithau singa siga tawbada khajik manaram dabadi mayai adubo aina tawriba sidi aigi imana engona takpirakpa tambirakpa aduni tanjadu da mani khoma sumayum yawrakli thambal ngobina mani nafido hongdoklaga aseng khudai ama selaga lai khoira masi yawru lao mani khomana hoima mani khoma fishinga ma selaga mapal da thogaktuna mapagi nakal da khoru khuda kulga phami sakhi dona aina la do lasida yom ni basida maita yerum ama khak yauri horen yerum asibo aina khairaga yengani maduda kari yawram li haibdu yengani yawram liba madugi matung inna kari karam tawbunu haibdo soidena khanglaga dabani atai laithau sing tawbudu su yerum aduna samu hak sangna nanbada yarambani aduna nama aina di tawroi ko sajau thambal ngobi amadi mani khomba tumina famduna amai biduna tawribadu yengduna amai bi sakhi tola du mamit adu isan mapukning sangna mathamoida lairi mi mahak puthagona laigi thawramadu pang bahawi mikup amagi matung amai bi sakhi tongi makut masadu nik nik lauri ima mahako kaidong singo mapaubu selaklani sagaya sigina pibaren ye kilamdang oiba panthau mingo phanglaba nangi samo hakchang nungda tinyak na layedo nama aina khubak laikhan thana bo yengbada taibang namugi khutpu sang namu hakchang adu da iyet yesan turai irai bo sehledo haibi ge tajau lai lairam tin gi tilamda phisina phinana humlubana khoyum singna sumai ledo megi khut yau yaibi thawai bu logi haina bu tem singnaido section zawoi pari saudaba nama aina asum koina laina yenglakpada saga ya sigina awanglom pangba mairam pangba aniyaduna kurau bu thang lang bu thak ledo sat pa khaiba section loko asum no mapawdo makhata na fauri amai bi sakhi to na lagi mapawdo fawi makhoi ohum no mabuk ning khoiseng na tari mapawdu butabada thambal ngobidi masadu laitadri mani khoma sumabu ingadu langtakni mathanda mathamoi nungda khanjai mani khomana khana bu wari gaba aigi panthauda laibu thadok thajin tawduna sanaba sakhang riba mahak ado nupa oiram labasi nupi oiram labasu masa mani khomba aina lemna khak tharo
ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯑꯃꯥꯏꯕꯤꯗꯨꯕꯨ ꯌꯦꯡꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯏꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯍꯤꯀꯥꯞ ꯂꯩꯀꯥꯞ ꯇꯧꯔꯤꯕ ꯃꯤꯗꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯄ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯁꯥꯈꯤꯇꯣꯟꯅ ꯃꯗꯨꯗꯤ ꯈꯪꯗꯣꯛꯄꯗ ꯄꯥꯛꯅ ꯂꯥꯏꯅ ꯉꯝꯂꯣꯏꯕꯣ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯕꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯛ ꯃꯃꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯐꯠꯇꯕ ꯊꯧꯔꯝ ꯑꯗꯨꯕꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨꯗꯤ ꯇꯥꯛꯄꯤꯔꯤ꯫ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯏꯃꯥ? ꯃꯈꯣꯏꯗꯒꯤ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ? ꯁꯥꯈꯤꯇꯣꯟꯅ ꯃꯈꯣꯏꯅ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯩ ꯍꯜꯂꯨꯕ ꯌꯥꯏ꯫ ꯃꯗꯨꯕꯨ ꯍꯜꯂꯨꯔꯒ ꯑꯩꯈꯣꯏꯗ ꯀꯌꯥ ꯀꯥꯟꯅꯔꯣꯏ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯑꯋꯥꯕꯕꯨ ꯄꯤꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯄꯨꯝꯅꯃꯛꯁꯤꯗꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯅꯕ ꯖꯟꯇ꯭ꯔ ꯑꯃ ꯁꯦꯝꯕꯤꯒꯦ, ꯃꯗꯨꯕꯨ ꯁꯤꯁꯤꯀꯣ꯫ ꯁꯥꯈꯤꯇꯣꯟ ꯃꯈꯨꯠ ꯑꯗꯨꯅ ꯆꯐꯨ ꯑꯗꯨꯕꯨ ꯄꯥꯏ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯥꯒꯤ ꯂꯥꯏꯑꯣꯡ ꯑꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯁꯥꯈꯤꯇꯣꯟꯅ ꯌꯦꯔꯨꯝ ꯑꯁꯤ ꯊꯥꯡ ꯑꯁꯤꯅ ꯈꯥꯏꯔꯒ ꯌꯦꯡꯁꯤ, ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯄꯥꯇ꯭ꯔ ꯑꯃꯈꯛꯀꯤ ꯃꯊꯛꯇ ꯌꯦꯔꯨꯝ ꯑꯗꯨ ꯈꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯏ꯫ ꯁꯥꯈꯤꯇꯣꯟ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡꯒꯤ ꯃꯇꯣꯜ ꯑꯗꯨꯅ ꯀꯣꯟ ꯑꯗꯨꯗ ꯊꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯕꯁꯤ ꯑꯁꯤꯒꯨꯝꯕ ꯑꯃꯨꯕ ꯂꯪꯂꯥ ꯃꯥꯟꯕꯁꯤ ꯑꯗꯨꯃꯛ ꯌꯥꯎꯅꯩ꯫ ꯃꯩ ꯑꯁꯤ ꯈꯔꯗꯤ ꯁꯥꯡꯗꯣꯛꯂꯤ꯫ ꯃꯁꯤꯅ ꯑꯁꯨꯝ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯎꯕ ꯐꯥꯎꯕ ꯑꯣꯏꯈꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯉꯧꯕꯤ ꯃꯊꯃꯣꯏꯗꯨ ꯇꯁꯦꯡꯅ ꯄꯥꯈꯠꯆꯩ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯈꯪꯖꯗꯦ꯫ ꯊꯥꯖꯔꯨꯗꯕ ꯋꯥ ꯑꯃ ꯑꯃꯥꯏꯕꯤ ꯁꯥꯈꯤꯇꯣꯟꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯩ꯫ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯃꯥ ꯅꯍꯥꯛꯅ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯨ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖ ꯍꯩꯖꯕ ꯅꯠꯆꯗꯦ꯫ ꯁꯥꯈꯤꯇꯣꯟꯅ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯋꯣ꯫ ꯁꯥꯈꯤꯇꯣꯟ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯤ ꯈꯣꯝꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥ ꯑꯁꯤ ꯅꯪꯅ ꯇꯨꯔꯦꯜꯗ ꯊꯥꯗꯣꯛꯈꯣ, ꯑꯗꯨꯒ ꯆꯐꯨ ꯑꯁꯤꯅ ꯊꯨꯒꯥꯏꯔꯒ ꯃꯐꯝ ꯆꯥꯕ ꯂꯃꯥꯡ ꯑꯃꯗ ꯍꯨꯟꯗꯣꯛꯂꯨꯆꯣ꯫ ꯃꯃꯤꯠ ꯑꯗꯨꯅ ꯊꯝꯕꯥꯜ ꯉꯧꯕꯤꯗ ꯑꯃꯨꯛ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯖꯤꯛ ꯄꯨꯊꯣꯔꯛꯎ, ꯏꯃꯥ ꯏꯁꯤꯡ ꯁꯣꯟꯕꯤꯔꯝꯒꯦ꯫ ꯃꯅꯤ ꯈꯣꯝꯕ ꯂꯥꯒ ꯆꯐꯨꯒꯗꯨ ꯄꯥꯏ ꯍꯨꯟꯗꯣꯛꯄ ꯆꯠꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯤ꯫ ꯁꯥꯈꯤꯇꯣꯟ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯁꯥꯖꯧ ꯑꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯖꯧ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ, ꯏꯃꯥꯅ ꯖꯟꯇ꯭ꯔ ꯑꯃꯈꯛ ꯁꯦꯝꯕꯤꯒꯦ꯫ ꯉꯁꯤꯅ ꯏꯔꯥꯏ ꯑꯣꯏꯔꯦ, ꯍꯌꯦꯡꯁꯦ ꯊꯥꯡꯖꯅꯤ, ꯃꯁꯤꯗ ꯍꯦꯛꯇꯃꯛ ꯁꯦꯝꯕꯤꯔꯒꯦ꯫ ꯍꯌꯦꯡ ꯑꯗꯨ ꯅꯨꯡꯊꯤꯜꯋꯥꯏꯗ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯔꯛꯇꯨꯅ ꯈꯔ ꯂꯧꯍꯜꯂꯨ ꯂꯥꯛꯑꯣ꯫ ꯁꯥꯖꯧꯅ ꯐꯒꯅꯤ ꯏꯃꯥ꯫ ꯁꯥꯈꯤꯇꯣꯟꯅ ꯅꯪꯕꯨ ꯂꯥꯏ ꯅꯨꯡꯁꯤꯠꯀꯤ ꯂꯩꯔꯛꯄ꯭ꯔꯥ? ꯁꯥꯖꯧꯅ ꯍꯣꯏ ꯏꯃꯥ, ꯑꯩꯅ ꯈꯔ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯃꯛ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯅ ꯑꯃꯥꯏꯁꯤꯡꯗ ꯆꯟ ꯂꯩꯕꯗꯨꯗꯤ ꯄꯂꯦꯝꯅꯁꯨ ꯄꯟꯊꯧꯅꯁꯨ ꯌꯥꯝꯅ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯝꯁꯤꯟꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤ꯫ ꯁꯥꯈꯤꯇꯣꯟꯅ ꯑꯗꯨꯅꯅꯤꯅꯦꯍꯦ, ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯅꯝꯁꯤꯜꯂꯨꯔꯕꯁꯨ ꯀꯣꯟꯅ ꯊꯪꯗ ꯍꯦꯛꯇꯃꯛ ꯇꯧꯔꯛꯇꯦ꯫ ꯅꯝꯁꯤꯟꯗ꯭ꯔꯦ, ꯑꯋꯥꯕ ꯑꯣꯏ꯫ ꯂꯨꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯣꯠꯁꯦꯝ ꯑꯁꯤꯒꯁꯨ ꯁꯤꯟꯅꯈꯤꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯑꯅꯝ ꯑꯍꯥ ꯆꯨꯔꯤꯕꯗꯣ꯫ ꯊꯝꯕꯥꯜ ꯉꯧꯕꯤ ꯏꯃꯨꯡꯗꯒꯤ ꯈꯨꯖꯥꯏ ꯑꯁꯦꯡꯕ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯈꯤꯇꯣꯟꯗ ꯄꯤ꯫ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯏꯁꯤꯡ ꯑꯁꯤꯗ ꯂꯩꯖꯔꯦ꯫ ꯁꯥꯈꯤꯇꯣꯟꯅ ꯀꯗꯥꯏ? ꯁꯥꯖꯧꯒꯤ ꯃꯁꯥꯗ ꯌꯦꯛꯂꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯕꯗ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯁꯥꯈꯤꯇꯣꯟꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯏꯔꯣꯜ ꯈꯖꯤꯛ ꯁꯣꯟꯖꯩ꯫ ꯁꯥꯈꯤꯇꯣꯟꯅ ꯏꯁꯤꯡ ꯑꯁꯤ ꯇꯨꯝꯂꯝꯗꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯌꯨꯛꯇ ꯂꯋꯥꯏꯗ ꯈꯔ ꯍꯥꯞꯄꯨ, ꯈꯖꯤꯛ ꯊꯛꯎ, ꯀꯥꯡꯈ ꯂꯨꯈꯥꯗ ꯀꯥꯏꯗꯤ ꯊꯝ ꯂꯥꯛꯀꯅꯨꯀꯣ꯫ ꯇꯧꯒꯗꯕ ꯍꯥꯏꯒꯗꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤꯇꯣꯟ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯧꯔꯥꯡꯏ꯫ ꯊꯝꯕꯥꯜ ꯉꯧꯕꯤꯅ ꯏꯃꯥ, ꯗꯈꯤꯅꯥꯁꯤ ꯌꯥꯝꯕꯗꯤ ꯌꯥꯝꯗ꯭ꯔꯦ, ꯌꯥꯝꯅꯗꯤ ꯇꯧꯖꯅꯤꯡꯕꯅꯤ꯫ ꯁꯥꯈꯤꯇꯣꯟꯅ ꯌꯥꯔꯦꯗ꯫ ꯁꯥꯈꯤꯇꯣꯟ ꯇꯔꯦꯠ ꯁꯟꯖꯥꯗꯣ ꯄꯥꯏꯈꯠ ꯁꯦꯅꯤꯡ ꯈꯔ ꯍꯜꯂꯝꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯏ꯫ ꯁꯥꯈꯤꯇꯣꯟꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡꯗꯣ ꯖꯟꯇ꯭ꯔ ꯂꯧꯕ ꯂꯥꯛꯄ ꯀꯥꯎꯒꯅꯤꯀꯣ꯫